ꯃꯌꯥꯝꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯃꯆꯥ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ꯫ ꯃꯤꯅꯤꯠ 5-6 ꯈꯛꯇꯅꯤ, ꯂꯥꯏꯚꯁꯤ ꯌꯥꯝꯅ ꯀꯨꯏꯔꯣꯏ꯫ ꯑꯗꯣ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯗꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯀ꯭ꯂꯥꯁ ꯑꯅꯤ ꯇꯧꯔꯔꯣꯏ ꯃꯌꯥꯝ, ꯑꯗꯨꯒ ꯀ꯭ꯂꯥꯁ ꯍꯧꯕꯒꯤ ꯃꯇꯝꯅ ꯉꯁꯤ ꯍꯥꯟꯅꯒꯤ ꯄꯨꯡ 10ꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯔꯦꯁꯤꯌꯣ ꯑꯦꯟ ꯄ꯭ꯔꯣꯄꯣꯔꯁꯟꯒꯤ ꯑꯅꯤꯁꯨꯕ ꯀ꯭ꯂꯥꯁ ꯇꯧꯒꯅꯤ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯎ꯫ ꯑꯗꯣ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤ ꯄꯨꯡ 9ꯗꯒꯤ ꯇꯧꯔꯔꯣꯏ, ꯉꯁꯤ ꯀ꯭ꯂꯥꯁ ꯑꯃꯈꯛꯇ ꯇꯧꯔꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝ ꯑꯃꯗꯒꯤꯉꯁꯤ ꯀ꯭ꯂꯥꯁ 2 ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯌꯥꯝ꯫ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯂꯥꯏꯚꯁꯤ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ, ꯌꯥꯔꯦꯀꯣ? ꯑꯗꯣ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯀꯤ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡ 9ꯗꯒꯤ ꯔꯦꯁꯤꯌꯣ ꯑꯦꯟ ꯄ꯭ꯔꯣꯄꯣꯔꯁꯟ꯫ ꯑꯗꯣ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ 2 ꯇꯧꯔꯔꯣꯏ ꯃꯌꯥꯝ, ꯍꯌꯦꯡꯗꯒꯤ ꯀ꯭ꯂꯥꯁ 2 ꯇꯧꯒꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯎꯅꯔꯁꯤ꯫